Imphal East District ke mafam manung chanba mafam amadagi chahi taraga taru khaktangai bi nupi macha amabu rape tawbada Chennabani Haiba Nupa ani Imphal East Women Police Station na Phagatkhre hairi police na faraba mioi ani adudi Imphal East District ke manung chanba telo mayai lekai dagi Khetrimayum Ajoi chahi kun apokpa laikhidraba abung amasung nongada khameng khunjau dagi Mangsa tabam Azoi Singh chahi kunga mathoi apokpa Gopeshorni Impact News na police tagi fangba pauta thaudok asi tha sigi taraga tareta thokibani victim gi imung manungna Imphal East Women Police Station da wakat ama thangalakpadagi Nupa ani Women Police Station na Phagatkhre hairi Police na faraba mioi animaki mathakta Poksho Act Section 6 ke makhada case laukhatuna makhataba wahong pahong chathanaba police custody da remand lauthakre hairi